aduna akhoi na su tawgadawa prayer se kamaina no hargadi ishor nangi ningbo oishanu nangi pambado ai tawge haiduna tawriba makhalgi prayer sibu ishor da kasanba makhalgi prayer kawe aduna akhoi ishor da sigi kasanba makhalgi prayer se tawbo laitana ishor da koi naksanba singamoi ishor da koi na naksange haise ai sama kasandana ishor da naksanba se yaroi bichnaw se aina ishor ka khangna ningi ishor ki konjel taningi ishor na tawhokpado ai gi punsida pame ai gi thabak thoram da pame hai taragadi ai samak se ishor da kasanba tae adugi matung da ishor na nangond da nakshala aga thabak tawbir kani bible na kai James chapter 4 gi verse 8 ishor da nakshalu ishor na nangond da nakshala kani hai ishor da naksana na bagi lambi du de atem tenate ai isamak ishor da pisan basina tan atopa lambi leite amen praise the lord church lakpuna su naksan banate chanaw se church lakpa ke sukai de haibagi atrade ai gi pungning wakal ai gi hakchang du ishor da katraga de upai leite tawraga dum chatoi ni mayam na church na ngasi di sunday ni hawgala chatpani ngasi di good friday ni chatpani ngasi di christmas ni ngasi di adu no ni ngasi di asida koi chatpa yaroi ai samak se koi kasala kan the church thawai hauna lakadobne adu matam de shona bor pi bi gane amen praise the lord